खुलाई पाइबसिंग मथक्ता एक्शन लौखटपियो हाइना कोतुना रैली चतखरे कुकी सिंगना खुंदारिबा खुलसिंगदा हंजिन हंजिन एटेक चथरकले हाइना मराल सिरदुना खुलाई पाइबा ग्रुप सिंगी मथक्ता एक्शन लौखटनबा कमिटी ऑन ट्राइबल यूनिटी कोतुगी मिटिंग मखादा कांगपोकपी डिस्ट्रिक्ट की गांगी फाइदा कुकी मियामना प्रोटेस्ट रैली चतखरे अदुबु हाइरिबा थवोंगसिंग असी उबदा मणिपुर की प्रजा सेक्शन सिंगदगी फोंदोकनरप मोट सिंगी मतुंगिना इकाई खंगदबा योंगना तन लाकपगी थवोंगनी हाइना फोंदोकनरकिबसु याउरी रैली अदु तलौलोंग दमदैदगी हौरगा नेशनल हाईवे अनीदा गांगी फाइ फाउबा चटलबा मतुंगदा तलौलोंग दमदैदा लोइसिनखिबनी खोंचत अदुदा सरुक याखिबसिंगना कुकीजो खुलसिंगदा एटेक चथबदा NSCNIM अमसुंग जेलांगरोंग यूनाइटेड फ्रंट ZUF यावी हाइना मराल सिबगा लोइनाना मकोई की मथक्ता गवर्नमेंट ना खुदक्ते एक्शन लौखटनबा डिमांड तौखी इरांग थोकनबा याबसिंग डिस्ट्रिक्ट सिंगदा सेंट्रल आर्म पुलिस फोर्स डिप्लॉय तौननबा खुलाई पाइबा ग्रुप सिंगी मथक्ता हेन कनबा एक्शन लौखटनबा अमसुंग सब मानना लॉ एनफोर्समेंट तौननबा डिमांड तौखी NSCNIM अमसुंग ZUF की मथक्ता एक्शन लौखटलु कामजोंग अमदी तमेंगलोंग डिस्ट्रिक्ट सिक्योरिटी की हेन अकनबा थबक लौखटलु हाइना थाबा प्लेट कार्डसिंगसु पाइखी रैली अदुगी मतंग द कोतुगी स्पोक्स पर्सन NG लुनकिबगेना गवर्नमेंट की पॉलिसी सिंग कांगलुप अमदा मिसंग संग ओइना तवी कॉन्स्टिट्यूशनल प्रिंसिपल सिंग ना कांगलुप खुदिंगमक सब मानबा मिटिंग द येंगदबनी हंदक जुलाई अमदा कामजोंग डिस्ट्रिक्ट की फाइमोल अमसुंग जुलाई अनीदा तमेंगलोंग डिस्ट्रिक्ट की लैकोट खुल द थोखिबा थौदोकसिंग पल्लदुना एटेक असि इथनिक टेंशन हेना पाकथोक चाउथोकनबा अतमनना सिनबनी कुकीजो कांगलुपना फिबम असि हेना पाकथोक चाउथोकनबा मोंगदा खुद हलोई हाइखी लुनकिब गेन मखाताना हाइखिबदा NSCNIM का चटमिनरिबा खुलाई पाइबा मिलिटेंट सिंगी मथक्ता एक्शन लौखटकदबनी अमसुंग इंडिया गवर्नमेंट ना सीजफायर एग्रीमेंट तौनरिबा ग्रुप सिंगना लौरिबा ऑपरेशनल फ्रीडम अदु येंगसिनगदबनी कांगलुप खुदिंगमकी पॉलिटिकल की अपामसिंग अदु कुकी सिंगना इकाई खुमनै अमसुंग मसी पॉलिटिकल एजेंडा की खुदुंग चाबा लौनना होटनरोइदबनी सिक्योरिटी की अकनबा सेक्शन थौरांग मरकता रैली अदु शांति ओइना लोइसिनकी कुकी सिंगना तोरबुंग द लंदारकपदा यानिंगदबा उतुना इकोनॉमिक ब्लॉकेट लाउथोखरे कुमजाली सिंगनी का कोलुमदोई की मे के अहुमदगी मणिपुर द थोकलिबा कांगलुप की इरांग असिगी मरुओइबा हौरफम ओइरिबा बिष्णुपुर डिस्ट्रिक्ट की फौवाकचाव अमसुंग तोरबुंग द ngarang numidang pung 13 gi minit 15 rom tarpada kuki militant singna nongmai kapsinduna landarakre thawong sibu yaningdaba phungdoktuna mara lairba sing pung 13 gi manungda faduna ain gi oiba thawak sing laukhatrabadi economic blockade chathargani haina lauthokre manipur da thokliba kanglup ki irang asida mi kaya gi punsi mangkhre mioi kaya gi yum sing kuki narco terrorist sing namai thadokibadagi laifam laitabadagi relief camp ta sangjafam lauduna lairibani government na sangtai na purokpa ngamdabadagi kuki narco terrorist sing na maitei da tatana landa aduna lairi hai na maira club amasung maira paibi sing na paugi mifam amada hai ki ngarang phobakso ikhai mamang lekai da leiba community hall da torbung united club ki president TS Romesh lamthabung area volunteer association torbung phobakso ikhai gi secretary KH Susil Youth Development Organization Phogwakchau Ikai Awang Laikai ki President K Bikram Social Youth Development Organization Phogwakchau Ikai Maning Laikai ki Secretary M Memi Maitai Ibudau Thogoloi Youth Development Organization Phogwakchau Ikai ki President B Premchandra Yauna Pau gi mifam ama pangthoki mifam aduda club organization Maira Paibi amadi CSO sing gi mihut silaga torbung amadi phawakchau ikhai maira paibi gi lusing bi kaithelakpam kige sanana paumi singdhai matam khara leplur tungda ngarang numidang nauhona na attack chatharkhiba sina misam miyam mi paina pokholle charang nabatanatana khoisau naba pokhanduna miyam leita handre mafam aduda leirba security force sing asina aikoi bungak senbidri aikoi bungak senbigada security force thamba pame ngarang nongmai kapsin duna attack chatharak paduda chenaba sing pung 13 fawgi manung da fa duna ain gi oiba phangpham thokpa charak phangandrabadi
mathang gi numitagi tidim lambi da economic blockade tawbada natana makal maka kaya ge khongjang changsin na ba firep laure haina su mahakna makhata na phongdorki Union Home Minister Amit Shah na Manipur gi matang da high level security meeting pangthokre Union Home Minister Amit Shah na lusingduna Manipur gi matang da awang batha ki meeting pangthokre mifam aduda Manipur gi government ki security advisor Kuldeep Singha amasung Director General of Police Mukesh Singha su yauki Military Operation ki Director General Assam Rifles CRPF ki DG amasung BSF ki DG saruk yakhiba mifam aduda kari wareb lau khibage haibagi matangdadi karigumba amata haidok palaitri adubu political analyst singi maikaidagidi Chief Minister amasung Home Minister yauhan khidaba aduna maram oiraga karigumba akhannaba agenda khara yaukhibra haibagi chingnaba matpinari Thajabi aba paw amagi matunginadi irang na sokhallaba Manipur da security na local gliba thabak thauram sing amamam ta oina center na amuk hanna naina khibani hairi Union Home Minister Amit Shah na New Delhi da Manipur gi phibam asi amuhana yengsillabasu Manipur gi Chief Minister Y Khem Sandi ngarang helicopter tongduna Chorchanpur da chatuna laikidraba MLA Bugjagil Bahalte gi mafamda ikai khumdaba utpa amadi lairon chanbagi thauram aduda saruk ya khibani Manipur da English singani go kulumdoi gi megitang ohum da haurakhiba ungkhatnaba aduda miyam gi ihauta Imphal da fibam thina sokraba MLA Bungjagin Balte matam sangna laing laklaba matungda chatliba sahi asigi February tarik 10 New Delhi gi Medanta Hospital da laikidabani mahaki thawa yaudraba haksang Mizoram phauraga Chorchanpur da purakraba matungda tha mari rom lairon chandan lairakhibani Kuki sing maigai dagi government ta demand kaya thamladuna laikidraba haksang asi makoi apamba du phangdriba fauba aroi ba mathau mangam pangthok loi haina leirakpani ngarang Chief Minister na Chorchanpur da chatuna laikidraba MLA gi aroi ba mathau mangam pangthok pa asi Kuki sing tongan ba organization kharanadi yaning da pa phungdok pa galoina na district asi shutdown lauthokhibani Army gi thawong da miyam na irang haurakre miyoi ama sokle Laimukong da lairiba Yankhaitaret Suba Mountain Division ki campus manung da lairiba Kendra Vidyalay da mahiroi sing mahitamba lakpada ayat apan pihaloi hai na thajaba pikrabasu ngarang amu hanna kuki sing na thingba pirakre army ki thawong adabu penadraba miyam na irang horakre khongjang loi ama sokre ngarang ayuk pung 8 makhairom tarakpa dugaida mahiroi sing adu KV school tamna gari ta chatki Adubu ex serviceman mapa yorukpada nahan gi matau gumna kuki singna changlakpa yaroi haina thatlaga thamki masigi matung tarakpada pung 8 makhai rom tarakpada khoisau naraba miyamna ihau haurakki loinana ihau adu hen kansilaki kuki singna ka henba thawong chatharpa amadi army singi thawong aduda penadraba miyamna laimukhong gi army campus ta changlakpa army gi gari khudingmak thingjingani haiduna lambi da uwa amadi nung thamjinduna khongjang changsinba horakki Masina maram oerga army amadi khongjang loi singi marakta ngahak mukna bathoki army singna namphu de chananabo honaraktuna lathi charge tawbadagi khongjang loi singi marakta mioi ama asokapan nangki army singi thawong adu da penadraba naga amadi mitei sing makhata na muhanna punsinduna kanto sabal dagi laimu khong singmang tamna jangsinanabo honaki maduda muknaraba matungda kanto sabal da khongjang loi singna lambi da phamjinduna laiki army singna su mafam adudagi mitai amadi naga sing changlaktanaba thatlaga thamki nakalamrom dana mairoi singna school chatpada thinglakkiba kuki lamhen tu henba sing adu ek serviceman colony laimakhong gi mapa phawba kumtharktuna lambi da phamjinduna khongjang changsinki maduda su army singna lambi da thattuna kanto sabalom da lanchin danaba ngak senki Konathangda numidang wairam pung mga rom tarakpada CRPF nupi personnel singsu laklaba matung nakal anigi khongjang adu laksin nanaba honaki naga amati mitei singi apa magi matungina kuki singna kumtharaklaga lambi da protest tawriba adu hanna loisellu haibadagi security personnel singna kuki sing adu takthokhi madu takthokpagi video footage adu army singna mitei amadi naga singda yenghallaba matung lambi thattuna lairamba mitei amati naga singi khonjangloi singsu handukna rakhi khongjang aduga mari lainana laisram tampha kaubi miyoi amana phongdor kibada
Angangsingna school chathok chasin tawbada security matik chana pibiyu ngasi thokriba thodok adugi matangda miyoi kharaga army ga wari sanarubada amuk hanna thogalaroi ningthauka ba numitagi mairoi sing lakpada ayat apan piradoi haina thajaba pirakhi hairi wari sanaba aduda makhata na kuki singna athing ba piraklabadi akan ba irang lakani hainasu army officer sing aduda khangan ki hairi Parliament ki nungju mifam July 10 dagi hauraduna August 12 phawba pangthoklagani Parliament ki nungju mifam asi lakliba July 10 dagi hauraduna August ki tang 12 phawba pangthoklagani haina Parliamentary Affairs Minister Kiren na ngarang phongdokre West Bengal Assam amasung Puducherry Assembly Mikal Singda BJP na mai pakraba matungda lakpa numit 15 ni gi session asi July 10 dagi hauragani haiki Trinamool Congress TMC amasung Shiv Sena UBT manungda haunariba lan asi handaki session asida uba fanglagani haiki TMC gi MP kun amasung Shiv Sena UBT gi MP tarukna makoibu tongan ba group sing oina masak khangnanaba Lok Sabha Speaker Om Birla na lawgadaba warep adu makoi na ngainari haiki Rajya Sabha da nauna khalaba member sing amasung amuk hanna MP oina khanduna wasak laukraba singna NDA gi maikaida makoina saugatnabagi maikaida sangsinduna laikre upper house dagi TMC gi MP ahum pham thadokre amasung bypol singna BJP da mateng oiduna Rajya Sabha da masing hengatlagani haiki X da thadorpa warol amada rijijuna hai government ki recommendation da President Draupadi Murmu na house animaki nongju session soklisingani kuntaru asi kaunana ba samon taukre Ifamasi lagliba July 10 dagi hauragani masi laibaki oiba maru oiba isu singda kanaba khangna debate taunaba amasung khana nainaba August 12 phawba sathagani haina mahakna phongdoki mamangi ikon ba mifamadu BJP na lusingba NDA government na reservation for women in legislatures asi Englishing ani ga kunma panda thabak to onthokna na bagi constitutional amendment bill amasung Lok Sabha gi seat masing hengatna ba puthorki ba bill ki matang da nungai ta bo mong da loisin ki state ponu ba ki Lok Sabha gi seat sing uithok pa ya bo mong da sa da yangkhai gi sang sa na hengatna na bagi government na hojik bill adu no na draft tawri population ga mari laina ba seat masing hengat pa asi southern party sing da issue oiri haiki China na Pakistan sizinarga defense ki polom kaya yoli report China na masagi defense ki polom kaya Middle East yonana ba honabada Pakistan bu sizinari haktheng nana midyeng sanglakadaba kaya dagi nanthok nana bagi damangta China na masagi defense polom sing na koi nana yon bangami haibasi ikoi kuidana Pakistan amasung Libya gi marakta defense ki agreement sign tawna kiba aduna takli haina report amada phongdorkre Pakistan amasung Libyan National Army gi marakta JF-33 fighter jet amadi training aircraft 33 amasung dollar billion mari hen bagi military package ki matangda yanakiba adu United Nations na Libya gi mathakta thamba kutlai gi athingba kaya mapangal sontha hananaba machak ni haina US ta base tawba think tank Middle East Forum gi website ta phongdoki Pakistan asi China ge hena naksinarakli defense security amsung intelligence ki ipau fauna duna mateng pino bagi thabak sing haukiba sahi khara sida yamna paktok chautor kre haina report aduna phongdorki Stockholm International Peace Research Institute ki data palladuna report aduda soklisingani ga kunma thoi amsung soklisingani ga tara mari gi marakta Pakistan na Mirai bakti khulai laibada sada marfu henbadi China gi oiki haina phongdoki 16 jet sing yauna American military platform sing Pakistan na makhata na operate tawrbasu makoi gi military equipment ayambasi hojikti China na saba ngakta oina tawri Pakistan na China ga khuchamna duna puthokpani hairiba ZF-33 fighter jet sing kanna promote tawna na khonari China na saba drone sing amasung HQ-8 gumba air defense system yauna China gi atai defense system amadi mari lainaba military equipment sing su Pakistan na kanna yokhatli haina report aduna haiki
Pakistan na leba kaya ga wari sanaduna defense agreement sing sign taunana ba honaribasi China gi khulai yonbina na ba honabani haina thajari report singi matung inna Pakistan na defense agreement sign taunana ba gidamak Iraq, Bangladesh, Indonesia, Saudi Arabia, Libya, Morocco, Nigeria, Sudan amasung Ethiopia ga wari sanabagi thabak sathari hari Chinese media ga report ki matung inna Pakistan na hai ribalebak sing asi JF-38 fighter jet sing yonanabagi agreement laikhai taraba yai hari Pakistan na Saudi Arabia da ZF-38 fighter jet sing pinanaba amasung madugidamak Saudi Arabia na Pakistan da $1 billion ani yauna sel thungi thorang kaya taubinanaba khongthang yauki adubu madugumba yanaba amatadi purakpa ngamdri haina Middle East Forum gi report ta haiki masi maruwaina China gi military khulai singsi quality yamna yaudaba amasung US na saba system singa punna operate tauba yadabagini hairi quality yaudabagi achouba issue mayuk nerbasu China na khulai yonanabagidamagta Pakistan bu thungan oina seasonary haina report atuda haiki